Haukiba Senba Chahi Lising and Kungamanga Kungataruki, Tadokadava Fansing, Tadokidaba Kaknatana 15 Finance Commission Fund Lupa Crore Chatruk Henbagi Senfam Tadokana Lemna Manghankhiba Sina, Waduna Leraklava State as the head of Waba Pibini Hina CLP leader Kaisam Mega Chandran of Fondo Cray. Nasi Babu Prada Labor Market official quarter the Pangtokiba Paugi from the Mahak the Makatara Duna, Lengak Namiamgi Ifana Matamatamgi Paikat Patongan Tongan Batabak Toram Kayagi, Kaitagata Fansing Matam Jana, Kaita Kidavana, Hanadegi Awaba Mayok Nariva Street, the Sigi Miam the Hin, Awaba Piba Kaknatana, Street a Sigi Chauka Torangi Kaya the Su, Ting Tananabagi Machak Ohele, State a Sigi Lotion Kidrava Chauka Torangi Tabak Sing Amukana, Zatanana Bahonava Haibasi, Matam Changba, Tabak Tintab Oiragani, Panchayati Ras Kamari Linaba Scheme MZ Narega Yauna Allis Pension, Widow Pension, Lengaki Employee Singi Pension Yauna Tongan Tonganba, Makalgi Scheme Singi Beneficiary Sing the Su Awaba Pibini. 15 Finance Commission gi Louthadana Lupa Crore Chatruk Henbagi Senfam Louthadana Lemna Manghankhiba Haibasi state Sigi oina Chaona Mangjaba Amani Hariba Fansing asi lengak na matam chana thadokkhidabagi maram karino haina hangki ngasi fawbada state asida lengak ama leirabasu ministry expand tawdana lehenba haibasi center gi aranba khongthang oigani lengak amada minister ahumari khaktana lengak loan Tauba Haibasi democracy ki wang mada leiba thabak ni masina state asigi thabak thoram sing taubada khumang chaushin mangamloi haina phongdoki Sarkar ama leiba haibasi minister taraga mathoi amaga adagi punna 33 sina leiba ngakadabani mi ahum marina sarkar sa laibadi maram chade masi democratically su yade then adagi leiriba department myam singsi masi phajana collective work ama sarkar sina Parjada deliver taunanaba Parjagi thabak taunanaba live scheme ngasimak financial year da thadokpongam driba department myam singgi phan thadokpongam druje ministry mantri sing leitabai su oiba factor amane aduna maram orkanda parja singgi development ki tamak chakwa thorang adagi leiriba fund budget pass tawkiba myam singsi parjada yohonnaba parjagi development taunanaba haibasi collective responsibility ama even if we are from opposition ko koi opposition da leiragasu sarkar sina masi collective work ama tawgadabani ba madu parjada development myam singsi taunanabasi responsibility se makoi try thine logodabani paramasina masi athuba matamda tawba haibasi democracy ki value then akoi gi leiriba constitution ki value myam singsi leigine ba aduna masi leitaba haibasi masi democratic oiba wali then achi moi mari amani mari mangana heta adum loina chalai basi aran boy ke nikhale